Thaina mamangayda leibak amada ningthau ama palame. Ningthau sige machanupa amakhak pokcharame. Adubu angang nupa masasi mahakna sahi 13 surukpa matamda magi punsi mangba natraga lan phangba haibasi soidrabani haina maiba maibisingna hairame. Matamna asum hawkhibana ningthau machanupa asi ham charaklame. Mahakna Chaoba sarep pharakpa sa tanba hairakpa matamda nongma manai kayaga loinana umangda sa tanba chatlame. Umang aduda ningthau machaduna saji amakhak urame. Saji dubu mahakna phanabu hotnabada mahak manai atai singdagi lambidu tokhai takhirame. Saji du mahakna tanaraga asum lakbana mamai thangda ningthau machanupa aduna masa mau phaba wang chauraba nupa amakhak thengnarame. Nupa aduna ningthau machaduda asumna haireklame. Ai nahak puthibada mafam kaya marum lorurabane. Asi hairaga nupa aduna ningthau machanupa adubu puraga chatkirame. Makhoi ani asum lakbana mitrangi mataugum konung amada changlaklame. Konung aduda makhoi acha athak kaya marum chaminarame. Tasengna wang Chaoba masa mau phaba nupadu mafamdugi ningthau oiramkhi. Mahakna ningthau machanupa aduda haireklame. Taw nupa, aigi ichanupi ahum khak le. Ngasi numidangsi nahakna aigi ichanupi ahaldu ngak senaraga legadabani. Tumba hek changkhibadagi hayeng ayuk nong ngalakpa matam phawba senagadabani. Aduga amana pungsing khudingi kangsi khinglakani. Matamduda aina laklaga nangbu kaurakani. Karigumba nahakna khumlaktaba thoklabadi nong ngalaga nangbu soidanamak hatkani. Aduga karigumba nangna khumlakpa thoklabadi ichanupi si nangonda thajagadoribani. Matungda haina khibagi matung inna numidang tumnaba matam oirakladuna magi kada loinamak tumba changnakhirame. Ningthau machanupa adusu lamdugi ningthaugi machanupi ahaldu senanabagidamak kada changlaklame. Mahakna kaduda hek changlakpa matamda ningthau machanupidugi kada nungna saba murti amakhak leibu urame. Ningthau machanupi ahalduna mahakpu sangba lakliba pakhangdu adukki matik nungsiba phawrame. Maram aduna mahakna magi nungi murti aduda asumna hairame. He nungi murti pungsing khudingi aigi ipana laklaga nupa asibu karukani. Matamduda nupa asigi mahut nahakna kumbiyuko. Angakpani maduda nungi murtidu hoi haibagi maongda mangak samdu nomlaklame. Asumna ahingaduma ningthau machanupa adudi sa tanba chatlubagi wanaga wabane tumthakirame. Nong ngalaga lamdugi ningthaudu laklaga ningthau machanupaduda haireklame. He nupa nahak aina haikiba wadu phajana tawkhre. Adubu aigi ichanupidu nangonda piba yadre. Aigi ichanupi yaimadu ngasigi numidang sima nangna senagadabane. Ngarangi mataugum pung khudingi ai lakani. Aina kaurakpada nahak khumlakadabane. Khumlaktabadi nahak aina hatkadoribane. Numitugi numidang oiraklabada ningthau machanupadu lamdugi ningthaugi machanupi yaimadugi kada senanabagidamak changlaklame. Ningthau machanupi yaima aduna ningthau machanupadubu uruba matamda nungsiba phawraklame. Maram aduna mahaki kada leiriba nungi murtiduda asumna hairame. He murti pung khudingi aigi ipana laklaga nupa asibu karukani. Matamduda nupa asigi mahut nahakna kumbiyuko. Adudagidi ningthau machadusu ningthau machanupi yaima aduna potharunaba magi pothanaba thariba phamungduda changlo hairame. Asumna numit adumasu ningthauna korokpa khudingi murtiduna khumlame. Nong ngalagadi lamdugi ningthauduna ningthau machaduda haireklame. Nupa nahak aina haibadu phajana pangthokre. Adubu masinadi ichanupi piba yadre. Ngasi ahingsimaga ichanupi atonbidu hanagum senagadabane. Aduga aina korokpa khuding khumlaktrabadi nahak khudongthiba tagani. Asumna numidang adumasu machanupi atonbina leiriba ka aduda machanupi atonbidu senanabagidamak changhallame. Ningthau machanupi atonbidudi masak aduki matek ningthijarame. Aduna ningthau machanupa aduna
lamdugi ningthaugi machanupi atonbidugi masaktu uruba matamda pumngau hek ngaukhiramme. Aduga ningthau machanupi MAJA IBEMA atonbi adusu nupadubu urubada pumngau ngaukhiramme. MAJA IBEMA atonbidugi tumpham kadasu nungi murti amakhak leiramme. Nungi murti aduda MAJA IBEMA aduna mamangda machesingna haikibagum mahaksu mapaning thauna karokpa matamda khomnanaba nungduda haijaramme. Ahing dumasu haukhre. Nong ngalaga lamdugi ningthauduna ningthau machanupaduda haireklamme. Nupa, masina ichanupi phangnabagi matik chaba changeng oidri. Asom nakanda leiriba chauraba umangsi hayeng ayuk anganbadagi hauraga yasanglakpa matam phawbagi manungda loinamak kokthokadabani. Madu natrabadi ichanupi piroi. Asomna hairaga ningthau machanupa aduda liklina saba singjang amaga atopa liklina saba khulai ani amagasu piramme. Mathangi ayukta ningthau machanupadu umangdu tamna laklamme. Aduga likligi singjangdu pairaga u amada yanba hawramme. Onthokpane singjangdu matek matek kayamarum thokna kairamme. Atopa khulai anidusu likligi oibana loinamak kaikhiramme. Upai leitraba ningthau machanupadu sirani khaladuna kappanatana pambai karimata leijaramde. Mahak tuminna phamtharaga kaplaga leiramme. Asomdana numit yungba matam oiraklabada lamdugi ningthauduna machanupi ahumda umangda chatkhiba nupadugi chanaba karino khara thilusu haina hairamme. Maduda machanupi ahal amasung yai madudi chatpa talli ngamoi haina hairamme. Mache anina yadrabada MAJA IBEMA atonbi aduna umangda chatkhiba nupa adugidamak chana thaknaba thinba chatlamme. Umang yorabada ningthau machanupadu kappagi mataugum leiramba aduda MAJA IBEMA aduna kari taurabage chanabasi hana chathokpiro haina haireklamme. Ningthau machanupa aduna khummi. Natte aidi siragadabane. Masida aina amuk hanna athum ahau charubagi kari kanaruni. Adubu MAJA IBEMA atonbi aduna mamai thangda themlaga ningthau machanupadu chanabadu pijaramme. Saba loiraga masam hatpiraga ngaihak potahalamme. Adumna makokta masam hatpiba nanbiba aduda ningthau machanupadu sumbagum thokhiramme. Ikhang khanghaudana mahak tumthakiramme. Ningthau machanupadu tumthakre haiba khanglabada MAJA IBEMA atonbi aduna mahakna purakliba rumal machetu puthoklaga leimaida tingthoklamme. Aduga amuk khubak ahumlak khuraga haireklamme. He leibaki sinmising aigi mateng panglaro nakhoi aigi nakta laklaro. Matamduda khudakta mitrangi mataugum leibakna saba sinmi kayamarom thoraklamme. Aduga makhoi sing aduda umangdu yasanglakpa matam phawbagi manungda kokthokpinaba haijaramme. Ningthau machanupa adudi thawai wana tumthakhiba oibana yamna kuina tumlamme. Mahak numit tasilakpa matamda mitkap thoraklamme. Mahakna mitkap thorakpa matamda umangdu sitnana koklambadu ure. Maduda mahak aduki matik haraujaramme. Numit tasilakpa matam aduda lamdugi ningthau adusu laklamme. Aduga ningthau machanupa aduda asumna haire. He nupa, nahak aina haikibadu phajana pangthoklamle. Adubu changeng amagasu watli. Aigi konunggi nakanda khara chatlaga achauba nga yokpa pukhri achauba amakhak leibani. Hariba pukhri duda leiriba laikhom lainang mayamdu sitnana sengdokadabani. Isingdu taru hangadabani. Mingsialgumna luhangadabani. Mathangi numit yoraklabada lamdugi ningthau aduna ningthau machanupa aduda liklina saba leibak kotnaba khulai amakhak piramme. Aduga maduna sengdokluro haina hairamme. Ningthau machanupadu khulaidu puraga nga yokpa pukhridu tana sengdokpa laklamme. Adubu awabagi masakni. Ningthau machanupaduna likligi khulaidu sijinaraga laikhomdu amuktang kotpa matamda khulaidu tekthokkhiramme. Mahak handaksu upai leitre. Sirani khaladuna yamna thawai nungaitana tuminna phamlaga manglaga leiramme. Numit yungba matam oiraklabada lamdugi ningthau aduna machanupi singda pukhri sengliba nupadugi chanaba thiluso hairamme. MAJA IBEMA atonbina chanaba puraga ningthau machanupa adugi manakta laklamme. Ningthau machanupa adugi mataudu hek ubada pumnamak khangladuna
ꯃꯖꯥ ꯏꯕꯦꯝꯃꯗꯨꯅ ꯊꯦꯝꯂꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯆꯥꯅꯕꯗꯨ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯕ ꯂꯣꯏꯔꯒ ꯃꯃꯥꯡ ꯃꯇꯧꯒꯨꯝ ꯃꯁꯝ ꯍꯥꯠꯄꯤꯔꯒ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯖꯥ ꯏꯕꯦꯝꯃꯅ ꯃꯍꯥꯛꯀꯤ ꯔꯨꯃꯥꯜꯗꯨ ꯄꯨꯊꯣꯔꯛꯂꯒ ꯂꯩꯃꯥꯏꯗ ꯇꯤꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯕꯥꯛ 3ꯂꯛ ꯈꯨꯔꯒ ꯃꯃꯥꯡ ꯃꯇꯧꯒꯨꯝꯅ ꯂꯩꯕꯥꯛꯀꯤ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯗ ꯄꯨꯈ꯭ꯔꯤꯗꯨ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯅꯕ ꯑꯗꯨꯒ ꯏꯁꯤꯡꯗꯨ ꯃꯤꯡꯁꯦꯜꯒꯨꯝꯅ ꯏꯔꯨ ꯂꯨꯍꯟꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯨ ꯂꯩꯕꯥꯛꯀꯤ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯇꯨꯝꯂꯨꯔꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯤꯠꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯄꯨꯈ꯭ꯔꯤꯗꯨ ꯁꯤꯠ ꯅꯥꯟꯅ ꯂꯩꯔꯝꯕꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯝꯗꯨꯒꯤ ꯅꯤꯡꯊꯧꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨ ꯐꯖꯅ ꯄꯥꯡꯊꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯅꯁꯨ ꯑꯩꯕꯨ ꯄꯦꯜꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯊꯕꯛ ꯑꯃꯒ ꯄꯥꯡꯊꯣꯛꯄ ꯇꯥꯔꯦ꯫ ꯏꯅꯤꯡꯊꯧ, ꯀꯔꯤ ꯊꯕꯛ ꯑꯣꯏꯕꯤꯔꯕꯅꯣ? ꯌꯦꯡꯉꯨ, ꯑꯋꯥꯡ ꯊꯪꯕ ꯑꯁꯣꯝꯗ ꯆꯤꯡꯖꯥꯎ ꯑꯃꯈꯛ ꯂꯩꯔꯤꯕꯁꯦ, ꯃꯐꯝꯁꯤ ꯅꯥꯇꯣꯟ ꯆꯥꯕꯤ ꯂꯩꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯅ ꯍꯧꯕꯅꯤ꯫ ꯃꯁꯤ ꯅꯍꯥꯛꯅ ꯃꯇꯣꯟ ꯇꯝꯅ ꯀꯥꯈꯠꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯊꯛꯇ ꯐꯖꯔꯕ ꯌꯨꯝ ꯑꯃꯈꯛ ꯁꯥꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯅꯨꯡꯗ ꯌꯨꯝ ꯑꯃꯗ ꯂꯩꯒꯗꯕ ꯄꯣꯠ ꯆꯩ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯁꯨꯅ ꯁꯥꯔꯒ ꯊꯝꯒꯗꯕꯅꯤ꯫ ꯍꯌꯦꯡ ꯑꯌꯨꯛꯇ ꯆꯤꯡꯁꯤꯗ ꯆꯠꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯝꯗꯨꯒꯤ ꯅꯤꯡꯊꯧꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯂꯤꯛꯂꯤꯅ ꯁꯥꯕ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯄꯤꯔꯒ ꯆꯤꯡꯗꯨꯗ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯨ ꯅꯨꯃꯤꯗꯥꯡ ꯌꯥꯆꯪꯂꯛꯄ ꯃꯇꯝꯁꯤꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯆꯤꯡꯈꯣꯡꯗꯨꯗ ꯐꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯁꯤꯟꯅꯔꯛꯂꯤꯕ ꯊꯕꯛꯇꯨ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤ ꯃꯖꯥ ꯏꯕꯦꯝꯃ ꯑꯇꯣꯟꯕꯤꯗꯨ ꯂꯥꯛꯄ ꯉꯥꯏꯔꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯖꯥ ꯏꯕꯦꯝꯃ ꯑꯇꯣꯟꯕꯤꯗꯨ ꯆꯥꯅꯕ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯆꯥꯅꯕꯗꯨ ꯆꯥꯔꯦ꯫ ꯃꯇꯨꯡꯗ ꯃꯖꯥ ꯏꯕꯦꯝꯃ ꯑꯇꯣꯟꯕꯤ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯀꯤ ꯃꯁꯝꯗꯨ ꯍꯥꯠꯄꯤꯔꯒ ꯃꯍꯥꯛꯄꯨ ꯁꯨꯝꯕꯤꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯇꯨꯝꯊꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯃꯖꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯃꯥꯒꯤ ꯔꯨꯃꯥꯜꯗꯨ ꯄꯨꯊꯣꯔꯛꯂꯒ ꯈꯨꯕꯥꯛ 3ꯂꯛ ꯈꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯃꯌꯥꯝꯗꯨ ꯂꯩꯕꯥꯛꯀꯤ ꯁꯤꯟꯃꯤꯁꯤꯡꯗꯨꯗ ꯄꯥꯡꯊꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯤꯠꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯁꯤꯟꯅꯔꯛꯄ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯂꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯟꯈꯤ, ꯃꯍꯥꯛꯅ ꯇꯨꯝꯊꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯇꯧꯔꯝꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯖꯥ ꯏꯕꯦꯝꯃꯁꯤ ꯁꯛꯇꯤ ꯑꯃꯗꯤ ꯄꯥꯏꯔꯦ ꯍꯥꯏꯕꯁꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯂꯝꯕꯗꯨꯗ ꯅꯤꯡꯊꯧꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯣ, ꯑꯩꯅ ꯑꯁꯨꯝ ꯈꯟꯕꯗ ꯅꯍꯥꯛꯅ ꯏꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯁꯤ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯑꯅꯤꯁꯤ ꯍꯥꯟꯅ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯁꯤ ꯂꯨꯍꯣꯡꯈꯤꯔꯣꯏ꯫ ꯋꯥꯐꯝꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯖꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯄꯨꯂꯞ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯃꯖꯥ ꯏꯕꯦꯝꯃ ꯑꯇꯣꯟꯕꯤꯗꯨꯒ ꯀꯣꯅꯨꯡꯗꯨ ꯊꯥꯗꯣꯛꯂꯒ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯔ ꯆꯦꯜꯂꯛꯂꯕꯒꯤ ꯃꯇꯨꯡꯗ ꯃꯖꯥ ꯏꯕꯦꯝꯃꯗꯨꯅ ꯃꯅꯤꯡ ꯍꯜꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯃꯄꯥꯅ ꯇꯥꯟꯅꯔꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯦ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯐꯔꯦ, ꯑꯩ ꯅꯍꯥꯛꯄꯨ ꯅꯥꯇꯣꯟ ꯆꯥꯕꯤ ꯂꯩꯔꯥꯡ ꯑꯣꯜꯍꯜꯂꯒꯦ, ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯏꯗ ꯑꯗꯔ ꯒꯨꯂꯥꯞ ꯑꯣꯜꯂꯒ ꯂꯩꯔꯒꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯄꯥ ꯅꯤꯡꯊꯧꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯎꯈꯤꯕ ꯃꯐꯝꯗꯨꯗ ꯀꯅꯥꯃꯠꯇꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯐꯝꯗꯨꯗ ꯑꯗꯔ ꯒꯨꯂꯥꯞ ꯑꯃꯅ ꯃꯌꯥꯏꯗ ꯍꯧꯔꯒ ꯅꯥꯇꯣꯟ ꯆꯥꯕꯤ ꯂꯩꯔꯥꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯅ ꯍꯧꯔꯒ ꯂꯩꯕꯗꯨ ꯅꯤꯡꯊꯧꯗꯨꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯗꯨꯅ ꯑꯗꯔ ꯒꯨꯂꯥꯞꯇꯨ ꯍꯦꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯥꯇꯣꯟ ꯆꯥꯕꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯔ ꯒꯨꯂꯥꯞꯇꯨ ꯍꯦꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯈꯨꯠ ꯃꯁꯥꯗ ꯇꯤꯡꯈꯪꯇꯅ ꯊꯤꯜꯂꯒ ꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯤ ꯊꯤꯕ ꯐꯪꯗ꯭ꯔꯕꯗ ꯅꯤꯡꯊꯧꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯍꯦꯛ ꯍꯜꯂꯛꯄꯒ ꯄꯥꯎꯗꯨ ꯃꯍꯥꯔꯥꯅꯤꯗ ꯇꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯃꯍꯥꯔꯥꯅꯤꯅ ꯈꯨꯝꯂꯛꯂꯝꯃꯤ,
ꯌꯥꯝꯅ ꯊꯨꯅ ꯑꯗꯔ ꯒꯨꯂꯥꯞꯇꯨ ꯍꯦꯛꯂꯒ ꯄꯨꯕꯤꯔꯛꯑꯣ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯗꯨ ꯑꯃꯨꯛ ꯍꯜꯂꯒ ꯑꯗꯔ ꯒꯨꯂꯥꯞ ꯂꯩꯍꯧꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯖꯥ ꯏꯕꯦꯝꯃꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯗꯤ ꯍꯥꯟꯅꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯕꯒꯤ ꯃꯇꯨꯡꯗ ꯃꯖꯥ ꯏꯕꯦꯝꯃꯗꯨꯅ ꯑꯃꯨꯛ ꯍꯜꯂꯒ ꯃꯄꯥꯗꯨ ꯇꯥꯟꯅꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯊꯣꯛꯂꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯂꯥꯞꯇꯛꯅ ꯃꯄꯥꯅ ꯈꯣꯡꯂꯩ ꯊꯨꯅ ꯇꯥꯟꯅꯔꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯖꯥ ꯏꯕꯦꯝꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣ, ꯏꯄꯥꯅ ꯑꯃꯨꯛ ꯇꯥꯟꯅꯔꯛꯂꯦ꯫ ꯍꯟꯗꯛꯇꯤ ꯅꯍꯥꯛ ꯂꯥꯏꯁꯪ ꯑꯃꯈꯛ ꯑꯣꯜꯍꯜꯂꯒꯦ, ꯑꯗꯨꯒ ꯑꯩꯕꯨꯅ ꯂꯥꯏꯁꯪ ꯁꯦꯟꯅꯕ, ꯂꯥꯏ ꯁꯦꯟꯅꯕ ꯃꯥꯏꯕ ꯁꯥꯔꯒ ꯂꯩꯔꯒꯦ." ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯤꯡꯊꯧꯗꯨ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯐꯝꯗꯨꯗ ꯂꯥꯏꯁꯪ ꯑꯃꯈꯛ ꯂꯩꯔꯝꯕꯗꯨ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ꯫ ꯂꯥꯏꯁꯪꯗꯨꯗ ꯆꯪꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯥꯏꯕ ꯑꯃꯅ ꯂꯥꯏꯊꯧ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯗꯨ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯗ ꯄꯥꯎꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣ, ꯅꯍꯥꯛꯅ ꯃꯥꯏꯕꯗꯨ ꯐꯥꯔꯒ ꯄꯨꯔꯛꯂꯝꯂꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯃꯛ ꯆꯠꯂꯒ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯟꯗꯛꯇꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯣꯡꯂꯩ ꯊꯨꯅ ꯈꯔ ꯂꯥꯛꯂꯕꯒꯤ ꯃꯇꯨꯡꯗ ꯑꯔꯥꯞꯄꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯆꯦꯜꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯃꯖꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯃꯅꯤꯡ ꯍꯜꯂꯒ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯃꯥꯅ ꯇꯥꯟꯅꯔꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣ, ꯑꯩꯈꯣꯏ ꯂꯣꯏꯔꯦꯗꯅ! ꯏꯃꯥ ꯏꯕꯦꯝꯃꯅ ꯑꯩꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯦ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯄꯨ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯈꯛ ꯑꯣꯜꯍꯜꯂꯒꯦ, ꯑꯗꯨꯒ ꯑꯩꯅ ꯉꯥ ꯑꯃꯈꯛ ꯑꯣꯜꯂꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯉꯥ ꯑꯃꯈꯛ ꯑꯣꯜꯂꯦ, ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨꯅ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯈꯛ ꯑꯣꯜꯍꯜꯂꯦ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗꯨ ꯃꯐꯝꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯌꯥꯏꯗ ꯉꯥ ꯑꯃꯅ ꯀꯣꯏꯆꯣꯡ ꯆꯣꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯉꯥꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯉꯥꯗꯨꯕꯨ ꯐꯥꯅꯕ ꯃꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯐꯥꯕꯗꯤ ꯁꯨꯛꯉꯝ ꯉꯝꯂꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯔꯥꯅꯤꯗꯨ ꯁꯥꯎꯔꯛꯂꯝꯃꯤ, ꯑꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯏꯁꯤꯡ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯊꯛꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯈ꯭ꯔꯕ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯗꯨ ꯃꯕꯨꯛ ꯃꯅꯨꯡꯗ ꯀꯨꯏꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯃꯨꯛ ꯂꯣꯏꯅꯃꯛ ꯏꯁꯤꯡꯗꯨ ꯑꯣꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯆꯥ ꯑꯇꯣꯟꯕꯤꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤꯁꯤ ꯃꯍꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕꯗꯨꯗ ꯆꯠꯆꯈ꯭ꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯗꯨ ꯇꯞꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯅꯃꯥ ꯑꯩꯅ ꯏꯆꯥꯒꯤ ꯂꯝꯕꯤꯗ ꯌꯦꯠꯂꯔꯣꯏ꯫ ꯊꯣꯔꯛꯂꯣ, ꯑꯗꯨꯒ ꯏꯃꯥꯅ ꯄꯤꯔꯤꯕ ꯍꯩꯖꯨꯒꯥ ꯑꯍꯨꯝꯁꯦ ꯂꯧꯁꯤꯜꯂꯣ꯫ ꯍꯩꯁꯤꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅꯃꯛ ꯄꯥꯡꯒꯅꯤ꯫ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯁꯤ ꯊꯨꯒꯥꯏꯔꯒ ꯌꯦꯡꯉꯨ." ꯑꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯕꯒꯤ ꯃꯇꯨꯡꯗ ꯃꯃꯩꯊꯪꯗ ꯎꯃꯪ ꯑꯃꯈꯛ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯂꯝꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯕꯦꯝꯃ, ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ, ꯑꯗꯨꯒ ꯑꯩ ꯁꯒꯣꯜ ꯒꯥꯔꯤꯗ ꯐꯝꯅꯥꯏꯕ ꯀꯌꯥꯒ ꯂꯥꯛꯂꯒ ꯅꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯀꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯀꯣꯅꯨꯡ ꯇꯥꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯣꯅꯨꯡꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎ ꯇꯌꯥꯝꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯃꯃꯥ ꯔꯥꯅꯤꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯃꯃꯥ ꯔꯥꯅꯤꯅ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤꯕ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯃꯍꯥꯛꯅ ꯎꯃꯪꯗ ꯆꯠꯄ ꯃꯇꯝꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ, ꯃꯥꯒꯤꯗꯃꯛ ꯂꯦꯞꯆꯔꯤꯕ, ꯃꯥꯕꯨ ꯋꯥꯅ ꯉꯥꯏꯖꯍꯧꯔꯤꯕ ꯃꯖꯥ ꯏꯕꯦꯝꯃ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯖꯥ ꯏꯕꯦꯝꯃ ꯑꯇꯣꯟꯕꯤꯗꯨꯗꯤ ꯌꯥꯝꯅ ꯋꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯃꯟꯗ꯭ꯔꯕꯗ ꯃꯍꯥꯛ ꯃꯊꯃꯣꯏꯗ ꯋꯥꯔꯧꯖꯔꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃꯗꯨ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯗ ꯆꯪꯂꯒ ꯏꯃꯨꯡꯗꯨꯒꯤ ꯊꯕꯛ ꯏꯟꯈꯥꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯂꯩꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯨꯝꯕꯨꯗꯨꯅꯁꯨ ꯌꯥꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯔꯥꯅꯤꯅ ꯈꯣꯡꯅ ꯑꯀꯣꯏꯕꯗꯨꯗ ꯑꯁꯨꯝ ꯀꯣꯏꯊꯣꯔꯛꯄ ꯃꯇꯝꯗ
ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯃꯖꯥ ꯏꯕꯦꯝꯃꯗꯨ ꯅꯨꯡꯕꯪꯅꯔꯒ ꯐꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤꯗꯨꯒꯤ ꯅꯤꯡꯊꯤꯖꯕ ꯃꯁꯛ ꯃꯇꯧꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯔꯥꯅꯤꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯃꯧ ꯑꯣꯏꯅꯤꯡꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯊꯥ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯃꯖꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯅꯤꯡꯊꯤꯖꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯀꯣꯅꯨꯡꯗ ꯔꯥꯅꯤꯅ ꯃꯥꯒꯤ ꯃꯆꯥꯒꯤꯗꯃꯛ ꯃꯃꯧ ꯑꯐꯕ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯕ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯍꯥꯏꯅ ꯁꯤꯡꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯂꯝꯗꯨꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯣꯔꯒꯤ ꯃꯌꯨꯝꯗ ꯅꯨꯄꯤꯗꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯀꯥ ꯑꯃꯗ ꯊꯝꯕꯤꯔꯝꯃꯤ꯫ ꯕꯣꯔ ꯀꯟꯌꯥ ꯑꯅꯤꯗꯨ ꯃꯥꯏꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯁꯪ ꯑꯃꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯨꯍꯣꯡꯕꯗꯨ ꯄꯥꯡꯊꯣꯛꯄ ꯇꯥꯔꯝꯃꯤ꯫ ꯕꯣꯔ ꯀꯟꯌꯥ ꯑꯅꯤꯗꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯗꯨꯝꯅ ꯂꯥꯏꯁꯪꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯑꯗꯨꯗ ꯃꯤꯌꯥꯝ ꯍꯨꯞꯅ ꯌꯦꯡꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯋꯥꯅ ꯉꯥꯏꯖꯔꯤꯕ ꯃꯖꯥ ꯏꯕꯦꯝꯃ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯃꯥꯅ ꯄꯤꯔꯛꯄ ꯍꯩꯖꯨꯒꯥꯗꯨ ꯑꯃꯈꯛ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯍꯩꯖꯨꯒꯥ ꯑꯗꯨꯗꯒꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯃꯈꯛ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯐꯤꯖꯣꯜꯗꯨ ꯁꯦꯠꯂꯒ ꯃꯍꯥꯛꯁꯨ ꯂꯥꯏꯁꯪꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯂꯤꯕ ꯕꯣꯔ ꯀꯟꯌꯥ ꯑꯅꯤꯗꯨ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯕꯣꯔ ꯑꯗꯨꯅ ꯅꯤꯡꯊꯤꯕ ꯐꯤꯖꯦꯠ ꯁꯦꯠꯂꯤꯕ ꯃꯖꯥ ꯏꯕꯦꯝꯃꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯖꯥ ꯏꯕꯦꯝꯃ ꯑꯗꯨ ꯃꯍꯥꯛꯅ ꯆꯞ ꯆꯥꯅ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯀ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕ ꯀꯟꯌꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯃꯖꯥ ꯏꯕꯦꯝꯃꯗꯨꯒꯤ ꯐꯤꯖꯣꯜꯗꯨ ꯎꯔꯨꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯃꯖꯥ ꯏꯕꯦꯝꯃ ꯑꯇꯣꯟꯕꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯅꯠꯇ꯭ꯔꯒꯅ ꯐꯤꯖꯣꯜꯗꯨ ꯑꯩ ꯂꯩꯔꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯖꯥ ꯏꯕꯦꯝꯃꯗꯨꯅ ꯐꯤꯖꯣꯜꯗꯨ ꯂꯩꯖꯔꯒꯦ ꯍꯥꯏꯔꯕꯗꯤ ꯋꯥꯐꯝ ꯑꯃꯈꯛ ꯌꯥꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯄꯨ ꯑꯍꯤꯡ ꯑꯃꯈꯛ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯒꯤ ꯊꯣꯡꯖꯤꯜꯗ ꯇꯨꯝꯍꯟꯕꯤꯌꯨ ꯑꯁꯤꯅꯤ꯫ ꯃꯖꯥ ꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯀꯟꯌꯥ ꯑꯣꯏꯒꯗꯧꯔꯤꯕꯤ ꯅꯨꯄꯤꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯐꯤꯖꯣꯜꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯁꯤ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕ ꯅꯨꯄꯤ ꯑꯃꯈꯛ ꯑꯣꯏꯔꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯇꯨꯝꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗꯨ ꯀꯟꯌꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯨꯅ ꯃꯄꯥꯜꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯖꯥ ꯏꯕꯦꯝꯃ ꯑꯇꯣꯟꯕꯤꯗꯨ ꯊꯣꯡꯖꯤꯜ ꯃꯌꯥꯗ ꯂꯦꯛꯍꯜꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯑꯇꯣꯟꯕꯤꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯋꯥꯈꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯀꯥꯟꯗ ꯀꯟꯕꯤꯈꯤꯕ ꯃꯌꯥꯝꯗꯨ ꯄꯜꯂꯒ ꯀꯞꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯞꯂꯤꯕꯗꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯗꯤ ꯀꯔꯤꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯟꯌꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯨꯅꯗꯤ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯀꯝꯗꯧꯕ ꯋꯥꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯗꯕꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯅꯣꯡꯉꯥꯜꯂꯦ ꯃꯖꯥ ꯏꯕꯦꯝꯃꯅ ꯁꯦꯠꯄ ꯐꯤꯖꯣꯜꯗꯨ ꯁꯦꯠꯂꯒ ꯀꯟꯌꯥ ꯑꯣꯏꯒꯗꯧꯔꯤꯕꯤ ꯅꯨꯄꯤꯗꯨꯅ ꯕꯣꯔꯗꯨꯒ ꯂꯥꯏꯁꯪꯗ ꯑꯃꯨꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯃꯖꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯩꯖꯨꯒꯥ ꯑꯃꯈꯛ ꯊꯨꯒꯥꯏꯔꯨꯕ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯐꯤꯖꯣꯜꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯐꯤꯖꯣꯜ ꯑꯃꯈꯛ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯁꯦꯠꯂꯒ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯆꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯀꯟꯌꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯐꯤꯖꯣꯜꯗꯨꯗ ꯉꯥꯎꯈꯤꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯤꯖꯣꯜꯗꯨ ꯂꯩꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯃꯖꯥ ꯏꯕꯦꯝꯃꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯒꯨꯝ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯒꯤ ꯊꯣꯡꯖꯤꯜꯗ ꯑꯍꯤꯡꯗꯨꯃ ꯂꯦꯛꯆꯒꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯤꯖꯣꯜꯁꯤ ꯄꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯀꯟꯌꯥ ꯑꯣꯏꯒꯗꯧꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯜ ꯂꯥꯡꯂꯒ ꯃꯅꯥꯏ ꯑꯃꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯁꯣ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡꯖꯤꯜꯗ ꯃꯖꯥ ꯏꯕꯦꯝꯃꯗꯨ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯃꯃꯥꯡ ꯃꯇꯧꯒꯨꯝ ꯍꯟꯗꯛꯁꯨ ꯃꯖꯥ ꯏꯕꯦꯝꯃꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯒ ꯃꯥꯒ ꯋꯥꯃꯤꯟꯅꯈꯤꯕ ꯃꯌꯥꯝꯗꯨ ꯄꯜꯂꯒ ꯀꯞꯆꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯃꯤꯠꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯀꯞꯂꯤꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯄꯥꯜꯗ ꯃꯖꯥ ꯏꯕꯦꯝꯃꯗꯨꯅ ꯇꯦꯡꯊꯥꯔꯤꯕꯗꯨꯒꯤ ꯋꯥꯔꯣꯜꯗꯨ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯍꯧꯈꯤꯕ ꯀꯥꯎꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯞꯅ ꯇꯞꯅ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯇꯥꯟꯖꯥꯗꯨꯗ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯃꯖꯥ ꯏꯕꯦꯝꯃꯗꯨꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ
ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯕꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯃꯖꯥ ꯏꯕꯦꯝꯃꯗꯨ ꯊꯝꯂꯝꯕ ꯃꯐꯝꯗꯨ ꯇꯝꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯖꯥ ꯏꯕꯦꯝꯃꯗꯨꯗꯤ ꯌꯨꯝ ꯑꯃꯒꯤ ꯊꯕꯛ ꯇꯧꯔꯒ ꯄꯨꯈ꯭ꯔꯤ ꯃꯌꯥꯗ ꯂꯩꯔꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃꯗꯨ ꯍꯦꯛ ꯎꯕꯒ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯂꯤꯔꯝꯃꯤ꯫ "ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯦ, ꯑꯩꯕꯨ ꯁꯥꯎꯒꯅꯨ, ꯑꯩ ꯇꯁꯦꯡꯅ ꯅꯉꯣꯟꯗ ꯂꯥꯜꯂꯦ, ꯆꯠꯂꯁꯤ" ꯍꯥꯏꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃ ꯑꯇꯣꯟꯕꯤꯗꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯖꯥ ꯏꯕꯦꯝꯃꯗꯨꯅ ꯃꯥꯒꯤ ꯍꯩꯖꯨꯒꯥꯗꯨꯒꯤ ꯃꯇꯦꯡꯅ "ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯉꯝꯕꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒ ꯍꯥꯟꯅ ꯍꯥꯏꯅ ꯁꯤꯡꯅꯔꯝꯕ ꯅꯨꯄꯤ ꯑꯗꯨꯗꯁꯨ ꯂꯣꯏꯅꯃꯛ ꯂꯤꯔꯒ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ "ꯅꯍꯥꯛ ꯑꯩꯍꯥꯛꯀꯤ ꯃꯔꯨꯞ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯗꯨꯗ ꯂꯨꯍꯣꯡꯂꯁꯤ ꯌꯥꯕ꯭ꯔꯥ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯨꯠꯂꯩ ꯊꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯣꯟꯅ ꯍꯩꯖꯨꯒꯥꯗꯨ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯗꯨꯗ ꯄꯤꯔꯒ ꯊꯨꯒꯥꯏꯍꯜꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯍꯩꯖꯨꯒꯥꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯃꯈꯛ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯐꯤꯖꯣꯜꯗꯨ ꯍꯥꯟꯅ ꯅꯤꯡꯊꯧ ꯃꯆꯥꯒ ꯍꯥꯏꯅ ꯁꯤꯡꯅꯈꯤꯕ ꯅꯨꯄꯤꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯁꯨ ꯁꯛꯇ ꯆꯨꯗ ꯋꯥꯠꯇ ꯄꯥꯗꯕ ꯃꯁꯥ ꯃꯎ ꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯅꯨꯄꯤꯗꯨꯅ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨ ꯅꯣꯡꯃꯇꯗ ꯄꯨꯟꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫